ꯃꯌꯥꯝ ꯐꯦꯁꯕꯨꯛꯇ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯁꯦ ꯐꯖꯅ ꯄꯩꯁꯥ ꯇꯥꯟꯒꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯁꯦ ꯌꯥꯝꯅ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯃꯌꯥꯝ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯁ ꯐꯖꯕ ꯐꯣꯂꯣꯋꯔꯁ ꯍꯦꯟꯒꯠꯂꯛꯄ ꯔꯤꯆ ꯍꯦꯟꯒꯠꯄ ꯑꯦꯡꯒꯦꯖꯃꯦꯟ ꯐꯖꯕ 3 ꯁꯦꯀꯦꯟ ꯚꯤꯗꯤꯑꯣꯒꯤ ꯚ꯭ꯌꯨꯁ ꯍꯦꯟꯒꯠꯄ ꯀꯣ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯐꯖꯕ ꯃꯇꯝꯗ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯑꯦꯀꯥꯎꯟꯁꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯣꯅꯤꯇꯥꯏꯖ ꯇꯧꯗꯅ ꯈꯣꯠꯇꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯩꯁꯥꯁꯦ ꯂꯥꯛꯀꯗꯣꯏꯅꯦꯕꯀꯣ ꯄꯩꯁꯥ ꯂꯥꯛꯄꯗꯨꯗꯤ ꯑꯗꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯍꯩꯖꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯂꯨꯄꯥ 1,000 ꯂꯥꯛꯄ 5 ꯂꯥꯛꯄ 10 ꯂꯥꯛꯄ 10 ꯂꯥꯛꯄ 30 ꯂꯥꯛꯄ ꯀꯣ ꯃꯤ ꯃꯌꯥꯝ ꯂꯥꯛꯇ ꯂꯥꯛꯅꯕꯁꯨ ꯌꯥꯎꯔꯤꯅꯤ ꯑꯗꯨꯗꯤ ꯑꯗꯣꯝꯅ ꯍꯩꯖꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦꯕ ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯄꯩꯁꯥ ꯇꯥꯜꯂꯒ ꯈꯣꯠꯂꯒ ꯂꯩꯒꯦ ꯍꯥꯏꯔꯗꯤ ꯑꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯚ꯭ꯌꯨꯁ ꯂꯥꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯒꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯁꯤꯒꯤ ꯑꯦꯀꯥꯎꯟꯁꯤꯃꯨꯛ ꯌꯦꯡꯉꯣꯕ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯗꯥꯎꯟ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟ ꯉꯝꯗꯣꯏꯅꯣꯕꯀꯣ ꯑꯩꯈꯣꯏꯒꯤ ꯔꯤꯆ ꯗꯥꯎꯟ ꯑꯣꯏꯔꯦ 3 ꯁꯦꯀꯦꯟ ꯚꯤꯗꯤꯑꯣ ꯗꯥꯎꯟ ꯑꯣꯏꯔꯦ ꯐꯣꯂꯣꯋꯔꯁ ꯗꯥꯎꯟ ꯑꯣꯏꯔꯦ ꯑꯁꯤ ꯗꯥꯎꯟ ꯑꯣꯏꯔꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯑꯩꯈꯣꯏꯒꯤ ꯅꯦꯝꯊꯔꯛꯏꯅꯦꯕ ꯑꯁꯤ ꯅꯦꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯣꯝ ꯑꯩꯈꯣꯏꯒꯤ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕ ꯑꯦꯀꯥꯎꯟꯕꯨ ꯑꯣꯏꯔꯣ ꯇꯧꯗꯕ ꯑꯦꯀꯥꯎꯟꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯆꯥꯡꯁꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯅꯦꯝꯃꯛꯀꯗꯣꯏꯅꯦꯕꯀꯣ ꯍꯥꯟꯅꯗꯒꯤ ꯑꯗꯣꯝ ꯄꯩꯁꯥ ꯇꯥꯜꯂ ꯂꯩꯔꯝꯃꯦ ꯈꯜꯂꯦ ꯑꯗꯨꯗꯤ ꯅꯦꯝꯊꯔꯛꯀꯗꯣꯏꯅꯤ ꯄꯩꯁꯥ ꯇꯥꯟꯗꯕꯤ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯃꯣꯅꯤꯇꯥꯏꯖ ꯇꯧꯗꯕꯤ ꯂꯩꯔꯦ ꯈꯜꯂꯁꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯇꯧꯕꯗꯣ ꯍꯦꯟꯅ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯄꯔꯐꯣꯔꯃꯦꯟꯁ ꯅꯦꯝꯃꯗꯤ ꯀꯥꯏꯗꯤ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕ ꯌꯥꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯀꯣꯚꯔ ꯇꯧꯖꯗꯣꯏꯁꯦ ꯌꯥꯝ ꯗꯤꯇꯦꯜꯁ ꯑꯣꯏꯅ ꯑꯩ ꯇꯥꯛꯆꯅꯤꯀꯣ ꯃꯇꯝꯗꯤ ꯈꯤꯇꯪ ꯁꯥꯡꯕ ꯁꯥꯡꯗꯕ ꯑꯗꯨꯗꯤ ꯇꯝꯕ ꯉꯝꯗꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯤ ꯌꯥꯝꯅ ꯑꯗꯣꯝꯗ ꯗꯤꯇꯦꯜꯁ ꯑꯣꯏꯅ ꯐꯖꯅ ꯇꯥꯛꯆꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗ ꯀꯣꯚꯔ ꯇꯧꯒꯗꯣꯏꯁꯦ ꯑꯗꯣꯝ ꯔꯤꯆ ꯀꯃꯥꯏꯅ ꯍꯦꯟꯒꯠꯅꯤ ꯐꯣꯂꯣꯋꯔꯁ ꯀꯃꯥꯏꯅ ꯌꯥꯝꯍꯟꯅꯤ 3 ꯁꯦꯀꯦꯟ ꯚꯤꯗꯤꯑꯣ ꯀꯃꯥꯏꯅ ꯌꯥꯝꯍꯟꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁా ꯐꯖꯅ ꯑꯔꯅꯤꯡ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯣꯏꯅꯅ ꯐꯣꯂꯣꯋꯔꯁ ꯀꯃꯥꯏꯅ ꯌꯥꯝꯍꯟꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯩꯈꯣꯏ ꯗꯤꯇꯦꯜꯁ ꯇꯥꯛꯆꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯃꯇꯝ ꯈꯔ ꯀꯥꯏꯊꯣꯛꯄꯤꯔꯣ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟꯗꯣ ꯒ꯭ꯔꯣ ꯇꯧꯕ ꯄꯥꯝꯕꯤꯕ ꯑꯣꯏꯔꯗꯤꯀꯣ ꯑꯗꯨꯒ ꯐꯖꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯛꯏꯕ ꯑꯩꯅ ꯑꯩꯈꯣꯏ ꯇꯧ ꯈꯣꯠꯂꯨ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯔꯣ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯝ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟꯗ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯍꯦꯟꯒꯠꯂꯛꯀꯅꯤ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯔꯛꯀꯅꯤ ꯒ꯭ꯔꯣ ꯑꯣꯏꯔꯛꯀꯅꯤꯀꯣ ꯑꯗꯨꯅ ꯇꯨꯡ ꯀꯣꯏ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯂꯥꯛꯀꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯔꯁꯤ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟꯗ ꯐꯖꯅ ꯑꯩꯈꯣꯏ ꯒ꯭ꯔꯣ ꯇꯧꯅꯕ ꯍꯣꯠꯅꯕꯤꯔꯣ ꯑꯃꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯟꯅꯕ ꯍꯣꯠꯅꯕꯤꯌꯨꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯍꯥꯏꯖꯒꯗꯕꯁꯦ ꯑꯁꯤꯅꯦꯕ ꯁꯨꯃꯥꯏꯅ ꯃꯣꯅꯤꯇꯥꯏꯖ ꯇꯧꯔꯒ ꯈꯣꯠꯂꯒ ꯄꯩꯁꯥ ꯇꯥꯟꯕ ꯄꯥꯝꯗꯕ ꯀꯅꯥꯕꯨ ꯂꯩꯒꯦꯕꯀꯣ ꯂꯣꯏꯅ ꯄꯥꯝꯃꯤꯅꯦ ꯑꯩꯁꯨ ꯉꯥꯏꯔꯦ ꯃꯤꯁꯨ ꯉꯥꯏꯔꯦ A to Z ꯈꯨꯗꯤꯡꯃꯛ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯥꯝꯃꯤꯅꯦꯕ ꯁꯨꯃꯥꯏꯅ ꯂꯣꯛ ꯍꯥꯡꯕ ꯈꯣꯠꯄ ꯂꯣꯏꯅ ꯄꯥꯝꯃꯤꯅꯤ ꯂꯣꯏꯅ ꯄꯩꯁా ꯇꯥꯟꯕ ꯄꯥꯝꯃꯤꯅꯤ ꯐꯣꯇꯣ ꯊꯥꯒꯠꯂꯒ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯒ ꯑꯗꯩ ꯇꯦꯛꯁ ꯄꯣꯁט ꯊꯥꯒꯠꯂꯒ ꯔꯤꯜꯁ ꯊꯥꯒꯠꯂꯒ ꯁ꯭ꯇꯣꯔꯤ ꯊꯥꯒꯠꯂꯒ ꯄꯩꯁꯥ ꯂꯣꯏꯅ ꯇꯥꯟꯕ ꯄꯥꯝꯃꯤꯅꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯂꯩꯗꯅ ꯑꯁꯤ ꯐꯪꯅꯕ ꯃꯅꯤꯡꯗ ꯑꯁ ꯑꯩ ꯑꯗꯨ ꯐꯪꯗꯔꯦ ꯑꯗꯥ ꯐꯪꯗꯔꯦ ꯍꯥꯏꯅ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯌꯥꯝ ꯊꯥꯗꯕ ꯀꯣꯛ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯥꯍꯟꯕ ꯂꯩꯗꯅ ꯑꯗꯨ ꯐꯪꯗꯔꯦ ꯑꯩ ꯇꯣꯛꯑꯅꯤ ꯑꯗꯨ ꯇꯧꯔꯅꯤ ꯍꯥꯏꯕ ꯑꯁꯤꯒꯨꯝꯕꯗ ꯀꯣꯛ ꯌꯥꯝ ꯊꯥꯗꯕꯤꯅꯨꯕ ꯃꯌꯥꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕꯁꯦ ꯁꯤꯅꯦꯕ ꯑꯩ ꯃꯣꯅꯤꯇꯥꯏꯖ ꯍꯥꯡꯗꯔꯦ ꯑꯩ ꯇꯣꯛꯑꯅꯤ ꯑꯩ ꯃꯣꯅꯤꯇꯥꯏꯖ ꯍꯥꯡꯕ ꯉꯝꯗꯔꯦ ꯑꯗꯨ ꯇꯧꯗꯔꯦ ꯑꯗꯥ ꯇꯧꯗꯔꯦ ꯃꯌꯥꯝꯁꯤꯅ ꯍꯦꯛꯇ ꯐꯦꯁꯕꯨꯛꯇ ꯁꯤꯒꯨꯝꯕ ꯉꯥꯛꯇ ꯉꯥꯏꯔꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯑꯗꯨꯒꯤ ꯋꯥꯈꯟꯗꯣ ꯍꯥꯟꯅ ꯊꯥꯗꯣꯛꯎꯀꯣ ꯃꯌꯥꯝꯅ ꯑꯍꯥꯟꯕ ꯇꯧꯒꯗꯕꯁꯦ ꯑꯩꯒꯤ ꯑꯦꯀꯥꯎꯟꯁꯦ ꯀꯝꯗꯧꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯅꯤ ꯑꯩꯒꯤ ꯑꯦꯀꯥꯎꯟꯁꯦ ꯀꯝꯗꯧꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯣ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯑꯁꯤꯗ ꯍꯥꯟꯅ ꯋꯥꯈꯟꯁꯦ ꯊꯥꯗꯒꯗꯕꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯣꯅꯤꯇꯥꯏꯖꯀꯤ ꯃꯅꯤꯡꯗ ꯑꯗꯣꯝꯅ ꯆꯦꯜꯂꯕ ꯃꯣꯅꯤꯇꯥꯏꯖ ꯊꯨꯅ ꯇꯧꯔꯗꯤ ꯐꯔꯦ ꯊꯨꯅ ꯇꯧꯔꯛꯇ꯭ꯔꯗꯤ ꯑꯗꯣꯝ ꯃꯣꯅꯤꯇꯥꯏꯖꯇꯣ ꯐꯪꯗ꯭ꯔꯕꯅꯤꯅ ꯇꯣꯛꯀꯦ ꯍꯥꯏꯔꯛꯑꯅꯦꯕ ꯑꯗꯨꯅ ꯇꯣꯛꯑꯗꯤ ꯀꯥꯏꯗꯒꯤ ꯄꯩꯁా ꯐꯪꯗꯣꯏꯅꯣ ꯐꯪꯉꯣꯏꯕꯀꯣ ꯑꯗꯨꯅ ꯑꯗꯣꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯅꯤꯇꯥꯏꯖꯀꯤ ꯃꯅꯤꯡꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯧ ꯅꯠꯇꯦꯕ ꯑꯩ ꯃꯣꯅꯤꯇꯥꯏꯖ ꯇꯧꯗ꯭ꯔꯗꯤ ꯇꯣꯛꯑꯅꯤ ꯑꯩ ꯃꯣꯅꯤꯇꯥꯏꯖ ꯇꯧꯔꯗꯤ ꯌꯥꯔꯅꯤ ꯅꯠꯇ꯭ꯔꯒ ꯑꯩ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕ ꯑꯗꯨꯒꯨꯝꯕꯗ ꯆꯦꯟꯕꯤꯅꯨꯕꯀꯣ ꯑꯗꯣꯝꯒꯤ ꯐꯣꯀꯁꯁꯦ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯒ꯭ꯔꯣ ꯇꯧꯕ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯐꯣꯂꯣꯋꯔꯁ ꯌꯥꯝꯕ ꯄꯔꯐꯣꯔꯃꯦꯟꯁ ꯐꯖꯕ ꯍꯥꯏꯅ ꯆꯠꯄꯤꯌꯣꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯗꯣꯝ 100%ꯗ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯅꯤ 100%ꯗ ꯑꯗꯨꯝ ꯌꯥꯅꯤꯀꯣ ꯑꯗꯣꯝꯒꯤ ꯐꯣꯂꯣꯋꯔꯁꯨ ꯌꯥꯝꯃꯛꯀꯅꯤ ꯑꯗꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝ ꯁꯞꯄꯣꯔꯇꯔꯁꯨ ꯂꯩꯔꯛꯀꯅꯤ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯇꯥꯟꯕ ꯌꯥꯅꯤ ꯑꯦꯅꯤ ꯇꯨꯜ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯑꯗꯣꯝꯗꯁꯨ ꯐꯪꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯁꯤꯒꯤꯁꯤ ꯑꯃ ꯃꯌꯥꯝꯗ ꯍꯥꯟꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯀꯣ ꯉꯁꯤꯗꯒꯤ ꯑꯗꯣꯝ ꯑꯩꯈꯣꯏꯒꯤ ꯃꯣꯅꯤꯇꯥꯏꯖꯀꯤ ꯃꯅꯤꯡꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕꯤꯅꯨ ꯑꯩ ꯃꯣꯅꯤꯇꯥꯏꯖ ꯇꯧꯏ ꯇꯧꯗꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯐꯪꯏ ꯐꯪꯗꯦ ꯑꯩ ꯆꯍꯤ 3 ꯁꯨꯖꯜꯂꯦ ꯆꯍꯤ 5 ꯁꯨꯖꯜꯂꯦ ꯊꯥ 5 ꯁꯨꯔꯦ ꯑꯩ ꯃꯣꯅꯤꯇꯥꯏꯖ ꯍꯥꯡꯗꯔꯤ ꯍꯥꯏꯕ ꯋꯥꯈꯟꯁꯦ ꯉꯁꯤ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯠꯄꯒꯤ ꯋꯥꯈꯟꯁꯤꯃ ꯇꯣꯛꯄꯤꯔꯣ ꯉꯁꯤꯗꯒꯤ ꯍꯧꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯈꯟꯕꯤꯒꯗꯕꯁꯦ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯐꯣꯂꯣꯋꯔꯁ ꯌꯥꯝꯗꯕ ꯌꯥꯗꯦ ꯑꯩ ꯚꯤꯗꯤꯑꯣ ꯐꯖꯕ ꯊꯥꯒꯠꯇꯕ ꯌꯥꯗꯦ ꯑꯩ ꯄꯔꯐꯣꯔꯃꯦꯟꯁ ꯑꯞ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯟꯁꯤꯗ ꯂꯥꯛꯀꯗꯕꯅꯤꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯌꯥꯝ ꯂꯣꯏꯅ ꯄꯩꯁా ꯐꯪꯗꯣꯏꯅꯤ ꯑꯩ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯖꯩ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯅ ꯇꯥꯛꯆꯔꯛꯀꯅꯤ ꯁꯨꯃꯥꯏꯅ ꯀꯃꯥꯏꯅ ꯐꯪꯅꯤ ꯈꯣꯠꯅꯤ ꯐꯣꯂꯣꯋꯔꯁ ꯀꯃꯥꯏꯅ ꯌꯥꯝꯅꯤ ꯑꯗꯨꯒꯨꯝꯕ ꯂꯣꯏꯅ ꯇꯥꯛꯆꯔꯛꯀꯅꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯑꯁꯤ ꯍꯥꯟꯅ ꯃꯌꯥꯝꯒꯤ ꯋꯥꯈꯟꯗ ꯐꯖꯅ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯣ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯃꯣꯅꯤꯇꯥꯏꯖꯀꯤ ꯃꯅꯤꯡꯗ ꯆꯦꯟꯕ ꯇꯣꯛꯑꯁꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯣꯏꯟꯗ ꯂꯥꯛꯑꯁꯤꯀꯣ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟꯗꯣ ꯁꯨꯃꯥꯏꯅ ꯗꯥꯎꯟꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯄꯨ ꯐꯖꯔꯤꯕ ꯑꯣꯏꯔꯣ ꯍꯦꯟꯅ ꯑꯗꯣꯝꯅ ꯐꯖꯕ ꯄꯥꯝꯃꯕ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯑꯗꯣꯝꯅ ꯀꯩꯗꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯣꯝꯁꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯒꯗꯕꯅꯦꯕ
वीडियो अपलोड तब मतमदा अदोंगी रीच हेंगतकनी अदोंगी नेट फॉलोअर्स हेंगतकनी व्यूज हेंगतकनी अर्निंग हेंगतकनी लोइने हेंगतकनी को वीडियो जिनेबा मैम मरु ओइरिसे अदन इसिल नाउ मैम ngasi वीडियो अपलोड तब दरकार लेको अदो वीडियो जी मैम मखन मैम लेको अखोगी रील्स वीडियो नि अदि लॉन्ग वीडियो जो वीडियो नि अमरोम द लाइव शो अखोगी वीडियो मखल मनेबको अदन अदोम न खलमनेबा अहुम जिदा करम अपलोड तौदिनो हाइनको अइना मैम द सजेस्ट तौजगदबजे अहान मद रील्स से सियान अपलोड तौब रील्स से अदोम न ngमदी नोंमगी अमम तौबजिना क्वाइदगी फबनी को स्टेना फब लेतरे नोंमगी अमम अदुदि हप्ता मद रील्स अखोई तरेट लेरेको नोंमदा अनी तौरसु याई व्यू लादी नोंमदा मंगा तौरसु याई याम तौरंगै बुदी फै अदुबु व्यूज लाकबमसु दरकार तायब अदुना मैम अदोंगी अकाउंट परफॉर्मेंस फजबा फॉलोअर्स यामखटबु पामबा खुदिमक अखोई परफेक्ट पामबा अदोम हुजिकी 2000 अखोई 25 हौराबनी अखोई हौदुरबनी को हयेंग हंगसित ngairabni असीगी अमदी हुजिक लेरिबा कंडीशन की मतुंग इन रील्स ने क्वाइदगी अखोई फेसबुक दा अखोई हुजिक हुजिक मरु ओइरिसे अदो मैम खलमने अखोई रील्स हाइरगा अखोई डांस तौबा दुदा हाइते कोते अदु खक रील्स नतेबा मै अइना मैम दा हाइजायेबा वॉइस ओवर तौबा याई कुकिंग वीडियो अखोई सेमबा याई मतेक मतेक अखोई 1 मिनट को 1 अखोई मिनट अमका मखाई फाउबदी अखोई रील्स ता ओंथोकपा यायबा अदुना रील्स सेमकपा मतमदा वीडियो जे सिमाइना फैदौना देखो मैम सी आई फोन युंगा थमिदना सिमाइना युंहल्लो अदोंगी अखोई वीडियो की फॉर्मेट तो को अदुना मैम रील्स सेमनबु हनबियु रील्स थागतपियुको रील्स ता मैम तौब यागरे अखोई वारी लीबबु ओइगेरा नतर वॉइस ओवर तौबबु ओइगेरा नतर फनी वीडियो मैम दा दोमना वॉइस ओवर तौबबु ओइगेरा कानाबा वीडियो सिंग वॉइस ओवर तौबबु ओइगेरा मुकबांगी वीडियो अखोई रील्स मचा सेमगेरा कुकिंग की सेमगेरा वारी लीगेरा काना मैम ओइना सेमबिरोब नतबिदा अखोई मथोंग चादबा दुदादि नतबको मैम दा जुकाइरोइदबा इसिल नाउ मैम दा जुकैसु सोइदबा असिगुम वीडियो ओइना थागतपियो अदुना मैम फर्स्ट लेरेको अदोमना रील्स थागतपा मतमदा दोंगी फॉलोअर्स हेंगतकनी को क्वाइदगी अफबा सेकेंड सी रीच से अखोई व्यूज लादी फजन हेंगतकनी फॉलोअर्स अदोंगी 100% हेंगतकनी रील्स द व्यूज लादी 3 सेकेंड वीडियो अदोंगी व्यूज हेंगतकनी असि लोइना फजरकनी को अदो एंगेजमेंट फजरकनी रीच फजरकनी अखोई इंप्रेशन फजरकनी को मैम लोइ तोंगा तोंगा मैम लेगरेबा असिगुम खुदिमक ओवरऑल अखोई परफॉर्मेंस फजबजे रील्स तगी पिरकनीबा अदुना मैम गे क्वाइदगी अहान फोकस से रील्स त लेगदमनी को अदुगा मैम अनी सुबदा करी लै हाइबा मतमदा अखोई लॉन्ग वीडियो जे लैयबको अदुना लॉन्ग वीडियो थागत गदबनी लॉन्ग वीडियो जे मैम याम सांग थागत बिरनुको अदोंगी वीडियो दुदे याम फजबा अखोई अदुगुम ओइरदी मिनिट 30 कुन अदुम थागत बयाई अदुबु वीडियो दो फजददी कनाना मिनिट 30 कुन येंगदुनो येंगोयबा अदुना यारंगै वीडियो जे कितंग टेंटक तौनबा ट्राई तौबियु मिनिट अमदगी अखोई मिनिट 10 फाउगी मनुंगदको अदाइना थमनबु हनबियु वीडियो दो फजरदी कितंग अदुम सांगहनबियु मिनिट 3 निपान फजददी अयामन मिनिट 2 3 द लोइसनबा तौबा अदुना मैम रील्स लोइरम मतुंग दोंगी वीडियो थागत गदमनिको चामानै मैम अदुगा वीडियो का रील्स का व्यूज लापदे अयामन रील्स नदी लोइन हेननिको कइनोदि रील्स नमुक मतम जे तियन मनिना एग्जांपल 1 मिनट की रील्स नेबा अदुदा मीना अखोई 30 सेकेंड में 50 सेकेंड में सुम येंगजिलकपना मरम ओइरगा मागी मतम दो फुल येंगे तविदना अदुना मरम ओइरगा अनौ अनौ मी मैम दा शेयर तौरकपा अमदि अनौ अनौ मी मैम की मफम दा यौरकनीबा अदुना रील्स ने हेना व्यूज लापगी चांग वांगबा रील्स ने ना परफॉर्मेंस एंगेजमेंट पीबगी अदुगुम मैम अमा हेलेबको अदुना रील्स ना फर्स्ट लई अदुगा सेकेंड दा लॉन्ग वीडियो अपलोड तौबियु मैम लॉन्ग वीडियो दगी जो अदोम व्यूज लापा मतमदा अखोई फॉलोअर्स हेंकलकनी रीच हेंकलकनी अदगी 3 सेकेंड वीडियो हेंकलकनी को अदो मोनेटाइज तौरमजो अखोई अर्निंग जो हेंकलकनी अदन सब मानै मैम अदुबु रील्स का लॉन्ग वीडियो का काना बाहरदी रील्स ने हेली को अदुगा अखोई ओनली वॉच टाइम अखोई मिनिट फजनबा दुदा सिगुमबगी ओइरदी अखोई लॉन्ग वीडियो ना हेना कानै को अदुना तोपा अखोई रीच हेंगतपा खोटपा असिगुमबा इंप्रेशन हेंगतपा खोटपा सिगुमबगी लोइना अखोई येंगनवरदी रील्स ना फैनेबा अदुना मैम ngasiदगी मोनेटाइज अदुदागी मनिंग द चेनबगी मोहता रील्स फजबा सेमनबा ट्राई तौबिरो अदुगा वीडियो अखोई थागतनबा ट्राई तौबिरो को वीडियो जी मैम लेगरे अदोमना अखोई फनी वीडियो सेमगेरा मुकबांग असांग सेमगेरा कुकिंग की वीडियो सेमगेरा वारी लीगेरा को नत्रगा अखोई मपान की वीडियो अखोई फॉरेन की ओइगेरा मयांग की ओइगेरा दुगुमबदा एक्सप्लेन तौगेरा मूवी एक्सप्लेन तौगेरा मखन मैम लेगरे को अखोई अदुना दुगुम थागत पिरो को मैम अदुगा मखा तारकपदा मैम कई दौवे हाइबा मतमदा मथंगदा दोंग अकाउंट से अखोई एनी प्रॉब्लम लेबा इशू लेबा कॉपीराइट लेबा अदगी अनओरिजिनल कंटेंट इशू लेबा सिगुम मैम अमा लेरमनिबा दोंग अकाउंट दा अदु असिगुम मैम जिंग आक्थोकनबा अमदी लेरिबा प्रॉब्लम मैम दो थुना कोकनबा सिगुमबगी कई दौने हाइबा मतमदा लाइव थाबा मा दो मरु ओइबा को
ꯑꯗꯨꯅ ꯂꯥꯏꯚ ꯈꯔ ꯊꯥꯕꯤꯌꯨ ꯍꯞꯇꯥ ꯑꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯂꯥꯏꯚ ꯑꯃꯅꯤ ꯑꯗꯨꯝ ꯊꯥꯕꯤꯌꯨꯀꯣ ꯉꯝꯃꯕꯨꯗꯤ ꯍꯣꯏ ꯑꯅꯤ ꯑꯍꯨꯝ ꯊꯥꯎ ꯂꯥꯏꯚꯅ ꯑꯗꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯜꯁ ꯑꯗꯨꯗ ꯅꯠꯇ꯭ꯔꯒ ꯐꯣꯂꯣꯋꯔꯁ 3 ꯁꯦꯀꯦꯟ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯍꯦꯟꯒꯠꯄꯗꯤ ꯀꯩꯁꯨ ꯉꯝꯃꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯂꯥꯏꯚꯇꯣ ꯚꯥꯏꯔꯦꯜ ꯆꯠꯄ ꯌꯥꯝ ꯋꯥꯅꯤꯀꯣ ꯑꯗꯨꯅ ꯂꯥꯏꯚꯅ ꯀꯩꯗꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯈꯣꯠꯄ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯏꯁꯨ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯅ ꯍꯦꯛꯇ ꯂꯥꯏꯚ ꯊꯥꯔꯒ ꯀꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯑꯗꯨꯕꯨ ꯑꯗꯨꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯣꯛꯅꯕ ꯍꯣꯠꯅꯕꯗꯀꯣ ꯑꯗꯨꯅ ꯂꯥꯏꯚꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯂꯥꯏꯚ ꯊꯥꯕꯤꯌꯨ ꯑꯗꯨꯅ ꯂꯥꯏꯚꯁꯦ ꯊꯥꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣꯁꯦ ꯑꯗꯨꯝ ꯐꯣꯇꯣꯁꯦ ꯑꯃ ꯑꯅꯤ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯐꯣꯇꯣ ꯍꯥꯏꯔꯒ ꯃꯤꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯑꯁꯤꯒꯨꯝꯕ ꯅꯠꯇꯕ ꯏꯁꯥꯒꯤ ꯑꯗꯨꯝ ꯆꯥꯕꯒꯤ ꯑꯣꯏꯒꯦꯔꯥ ꯑꯆꯥꯄꯣꯠ ꯑꯃ ꯑꯣꯏꯒꯦꯔꯥ ꯆꯥꯛ ꯍꯤꯟꯖꯥꯡ ꯑꯣꯏꯒꯦꯔꯥ ꯍꯩ ꯔꯥ ꯑꯣꯏꯒꯦꯔꯥ ꯀꯣ ꯑꯁꯤꯒꯨꯝꯕꯁꯦ ꯇꯧꯗꯅ ꯈꯣꯠꯇꯅ ꯏꯁꯥꯒꯤꯕꯨ ꯑꯣꯏꯒꯦꯔꯥ ꯌꯥꯔꯤꯉꯩ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣ ꯐꯖꯕꯕꯨꯗꯤ ꯑꯞꯂꯣꯗ ꯇꯧꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯣ ꯅꯨꯡꯇꯤꯒꯤ ꯍꯦꯛꯇ ꯐꯖꯕ ꯉꯥꯛꯇ ꯇꯧꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕ ꯀꯣ ꯑꯗꯨꯝ ꯂꯩꯇ꯭ꯔꯁꯨ ꯑꯃ ꯍꯦꯛꯇ ꯀꯥꯞꯄ ꯑꯗꯨꯝ ꯊꯥꯒꯠꯄꯤꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒ ꯁꯤꯇꯨꯋꯦꯁꯟꯒ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯐꯣꯇꯣ ꯊꯥꯒꯠꯄꯤꯌꯨ ꯑꯗꯨꯒ ꯂꯣꯏꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁ ꯄꯣꯁꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯑꯗꯨꯝ ꯗꯥꯎꯟ ꯑꯣꯏꯅ ꯇꯧꯕ ꯌꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁ ꯄꯣꯁ ꯑꯃ ꯊꯥꯒꯠꯄ ꯌꯥꯏ ꯑꯅꯤ ꯊꯥꯒꯠꯄ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯅ ꯃꯌꯥꯝ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯕꯗ ꯍꯧꯖꯤꯛ ꯔꯤꯜ ꯁꯦꯝꯕꯗ ꯑꯩꯈꯣꯏꯒꯤ ꯐꯣꯀꯁ ꯇꯧꯕꯤꯌꯣꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯁꯤꯈꯩꯁꯤꯅ ꯑꯗꯣꯝ ꯀꯩꯗꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯔꯤꯜꯁ ꯂꯣꯡ ꯚꯤꯗꯤꯑꯣ ꯑꯗꯒꯤ ꯂꯥꯏꯚ ꯊꯥꯕ ꯃꯔꯛ ꯃꯔꯛꯇ ꯍꯣꯏ ꯂꯥꯏꯚꯇꯤ ꯁꯥꯏꯠꯇ ꯊꯝꯈ꯭ꯔꯣ ꯃꯥꯗꯤ ꯑꯦꯀꯥꯎꯟ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯅ ꯊꯝꯅꯕꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯇꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯗ ꯊꯝꯕꯤꯈ꯭ꯔꯣ ꯔꯤꯜꯁ ꯊꯥꯒꯠꯄ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯐꯣꯇꯣ ꯊꯥꯒꯠꯄ ꯁꯤꯒꯨꯝꯕꯁꯤꯅ ꯀꯩꯗꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯔꯤꯆ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯗꯣꯝꯒꯤ ꯐꯣꯂꯣꯋꯔꯁ ꯍꯦꯟꯒꯠꯂꯛꯀꯅꯤ ꯐꯣꯇꯣꯗꯒꯤ ꯐꯣꯂꯣꯋꯔꯁ ꯑꯗꯨꯗ ꯍꯦꯟꯒꯠꯄ ꯔꯤꯆ ꯍꯦꯟꯒꯠꯄꯗꯤ ꯋꯥꯅꯤꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯍꯦꯟꯒꯠꯄꯁꯤꯗꯤ ꯚꯤꯗꯤꯑꯣꯗꯒꯤ ꯍꯦꯟꯒꯠꯂꯛꯀꯗꯕꯅꯤ ꯐꯣꯇꯣꯗꯒꯤꯗꯤ ꯌꯥꯝ ꯇꯞꯅ ꯌꯥꯝꯅ ꯋꯥꯅ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯁꯤꯒꯨꯝꯕꯒꯤꯗꯤ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯔꯤꯜꯁ ꯊꯥꯒꯠꯂꯣ ꯐꯣꯇꯣ ꯊꯥꯒꯠꯂꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯣ ꯀꯣ ꯃꯔꯛ ꯃꯔꯛꯇ ꯂꯥꯏꯚ ꯊꯥꯔꯣ ꯑꯗꯨꯒ ꯇꯦꯛꯁ ꯄꯣꯁ ꯈꯤꯇꯪ ꯇꯥꯅ ꯑꯃꯅꯤ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯇꯧꯕꯤꯌꯨꯀꯣ ꯑꯁꯤꯒꯨꯝꯕꯁꯦ ꯃꯌꯥꯝ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯪꯇꯧꯗ ꯇꯧꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯚ꯭ꯌꯨꯁ ꯂꯥꯛꯄ ꯌꯥꯕ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯕ ꯌꯥꯕ ꯃꯌꯥꯝꯅ ꯂꯥꯏꯛ ꯅꯝꯃꯛꯄ ꯌꯥꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯗꯅ ꯁꯤꯌꯔ ꯇꯧꯕ ꯌꯥꯕ ꯁꯤꯒꯨꯝꯕꯁꯤ ꯇꯧꯔꯣ ꯃꯌꯥꯝ ꯚ꯭ꯌꯨꯁ ꯂꯥꯛꯍꯜꯂꯣꯀꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯩꯗꯧꯕꯒꯤ ꯑꯗꯨꯝ ꯄꯔꯐꯣꯔꯃꯦꯟꯁ ꯐꯖꯔꯣꯏꯗꯩꯅꯣ ꯑꯁꯤ ꯂꯣꯏꯅ ꯑꯗꯨꯝ 100% ꯐꯖꯔꯛꯀꯅꯤ ꯔꯤꯆ ꯐꯖꯔꯛꯀꯅꯤ ꯂꯣꯏꯅ ꯇꯧꯔꯛꯀꯅꯤ ꯑꯁꯤ ꯑꯩꯒꯤꯕꯨ ꯑꯩꯅ ꯁꯨꯡꯇꯧ ꯇꯧꯗꯕꯒꯤ ꯑꯁꯤ ꯂꯣꯏꯅ ꯗꯥꯎꯟ ꯂꯥꯛꯏꯅꯤꯀꯣ ꯍꯥꯟꯅ ꯑꯩꯈꯣꯏ ꯃꯤꯂꯤꯌꯟ ꯌꯧꯔꯝꯕ ꯉꯥꯛꯇꯅꯦ ꯑꯗꯨ ꯍꯧꯖꯤꯛ ꯁꯨꯡꯇꯧ ꯇꯧꯗꯕꯒꯤꯅꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯔꯣ ꯑꯩꯅ ꯉꯁꯥꯏ ꯑꯦꯀꯥꯎꯟ ꯑꯃ ꯎꯠꯆꯕꯗꯣ ꯑꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯧꯕ ꯑꯦꯀꯥꯎꯟ ꯑꯃ ꯑꯇꯣꯞꯄ ꯀꯩꯅꯣꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯂꯣꯏ ꯐꯖꯔꯛꯀꯅꯤꯀꯣ ꯑꯗꯨ ꯐꯖꯔꯗꯤ ꯑꯗꯣꯝ ꯃꯊꯟꯗ ꯑꯩꯈꯣꯏꯒꯤ ꯃꯣꯅꯤꯇꯥꯏꯁ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤ ꯑꯗꯣꯝꯗ ꯇꯦꯟꯁꯟ ꯂꯧꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯑꯗꯣꯝ ꯃꯣꯅꯤꯇꯥꯏꯁ ꯃꯇꯥꯡ ꯆꯥꯅ ꯂꯥꯛꯀꯅꯤ ꯄꯩꯁꯥ ꯐꯪꯅꯤ ꯈꯣꯠꯀꯅꯤ ꯈꯨꯗꯤꯡꯃꯛ ꯃꯤꯅꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯈꯪꯅꯔꯛꯀꯅꯤ ꯑꯗꯣꯝꯒꯤ ꯄꯣꯁꯇ ꯃꯌꯥꯝꯅ ꯍꯦꯟꯅ ꯑꯄꯥꯝꯕ ꯑꯣꯏꯅꯔꯛꯀꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯣꯕ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯗꯥꯎꯟ ꯑꯣꯏ ꯑꯗꯨ ꯑꯣꯏ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨ ꯑꯣꯏꯔꯣꯏꯕ ꯀꯩꯗꯧꯕꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯗꯣꯝꯅ ꯄꯣꯁ ꯊꯥꯒꯠꯂꯦ ꯈꯜꯂꯁꯦ ꯐꯖꯕ ꯐꯖꯗꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯄꯪꯊꯥ ꯊꯥꯒꯠꯂꯦꯀꯣ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕ ꯄꯪꯊꯥ ꯊꯥꯒꯠꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯛꯁꯨ ꯌꯥꯝꯗꯦ ꯑꯗꯒꯤ ꯚ꯭ꯌꯨꯁꯨ ꯌꯥꯝꯗꯦ ꯀꯃꯦꯟꯁꯨ ꯌꯥꯝꯗꯦ ꯑꯗꯨꯅ ꯀꯥꯏꯗꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯐꯖꯗꯣꯏꯅꯣ ꯐꯖꯔꯣꯏꯕ ꯑꯗꯨꯅ ꯈꯟꯒꯗꯕꯅꯦ ꯀꯣꯛ ꯍꯥꯏꯐꯦꯠ ꯊꯥꯗꯒꯗꯕꯅꯦꯕ ꯍꯣꯏ ꯑꯗꯣꯝ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯚꯤꯗꯤꯑꯣ ꯀ꯭ꯔꯤꯌꯦꯇꯔꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯩꯗꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯗ ꯍꯥꯏꯐꯦꯠꯇꯪ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯛꯏꯁꯦ ꯍꯥꯏꯐꯦꯠ ꯀꯔꯝꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯁꯤꯅꯣ ꯍꯥꯏꯕ ꯃꯤꯅꯤꯠ ꯑꯩꯈꯣꯏ 30 ꯑꯃ ꯀꯩ ꯑꯃ ꯀꯥꯏꯊꯣꯛꯄꯤꯔꯝꯃ ꯈꯤꯇꯪ ꯐꯖꯕ ꯌꯥꯕ ꯚꯤꯗꯤꯑꯣ ꯀꯣ ꯑꯗꯨꯃ ꯊꯥꯒꯠꯄꯤꯔꯝꯕꯒꯤ ꯋꯥꯅꯤꯗ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃ ꯏꯁꯥꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯔꯗꯤ ꯌꯥꯝꯅ ꯏꯗꯤꯠ ꯇꯧꯕ ꯇꯧꯗꯕ ꯑꯗꯨꯝ ꯄꯪꯊꯥ ꯊꯥꯒꯠꯈꯤꯕ ꯌꯥꯏꯀꯣ ꯐꯕꯨ ꯐꯖꯔꯗꯤ ꯑꯗꯨꯒ ꯏꯁꯥꯒꯤ ꯅꯠꯇ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁ ꯑꯣꯚꯔ ꯅꯠꯇ꯭ꯔꯒ ꯑꯗꯨꯗ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯂꯧꯊꯣꯛꯕ ꯏꯗꯤꯠ ꯇꯧꯕ ꯀꯥꯎꯕꯤꯅꯨꯀꯣ ꯃꯌꯥꯝ ꯏꯗꯤꯠ ꯇꯧꯗ꯭ꯔꯗꯤ ꯑꯗꯨꯝ ꯀꯣꯄꯤꯔꯥꯏꯠ ꯆꯥꯔꯗꯤ ꯑꯗꯨꯝ ꯀꯣꯄꯤꯔꯥꯏꯠ ꯂꯧꯊꯣꯛꯄ ꯉꯝꯃꯣꯏ ꯑꯩꯈꯣꯏꯒꯤ ꯄꯤꯔꯤꯕ ꯃꯤꯑꯣꯏꯗꯨꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯧꯊꯣꯛꯄꯤꯔꯗꯤ ꯐꯩ ꯅꯠꯇ꯭ꯔꯗꯤ ꯃꯇꯝ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯦꯕ ꯑꯩꯈꯣই ꯇꯝꯕ ꯉꯝꯗꯦꯕ ꯊꯥ ꯑꯃ 5 ꯑꯃ ꯆꯍꯤ ꯑꯃ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯀꯣꯄꯤꯔꯥꯏꯠ ꯆꯥꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯌꯥꯔꯤꯉꯩ ꯑꯟꯑꯣꯔꯤꯖꯤꯅꯦꯜ ꯏꯁꯨ ꯆꯥꯗꯅꯕ ꯍꯣꯠꯅꯕꯤꯌꯨꯀꯣ ꯄꯔꯐꯣꯔꯃꯦꯟꯁ ꯐꯖꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯀꯔꯤꯅꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯍꯥꯟꯅꯗꯒꯤ ꯐꯦꯁꯕꯨꯛ ꯄꯥꯏꯅꯔꯤꯕꯁꯦ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯑꯐꯕ ꯔꯣꯝꯗ ꯄꯣꯔꯛꯑꯒ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕꯁꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯄꯩꯁꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯛ ꯇꯥꯟꯕ ꯅꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 5,000 ꯑꯃ 10 ꯑꯃ ꯇꯥꯜꯂꯒ 20 ꯑꯃ ꯇꯥꯜꯂꯒ ꯏꯃꯨꯡꯗ ꯈꯤꯇꯪ ꯑꯗꯨꯅ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯀꯣ ꯑꯁꯤꯒꯨꯝꯕꯒꯤ ꯄꯥꯟꯗꯝꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯀꯌా ꯑꯃ ꯀꯥꯎꯔꯦ ꯍꯥꯏꯗꯅ ꯑꯩꯅ ꯁꯦꯝꯖꯕꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯑꯞꯂꯣꯗ ꯇꯧꯕ ꯍꯧꯕꯤꯔꯣ 2025ꯇ ꯃꯌꯥꯝꯒꯤ ꯃꯣꯅꯤꯇꯥꯏꯖ ꯇꯧꯗꯕ ꯌꯥꯗꯕꯅꯤꯀꯣ ꯍꯟꯗꯛ ꯃꯌꯥꯝ ꯇꯧꯈ꯭ꯔꯦꯀꯣ 24ꯗ ꯍꯥꯟꯅꯗꯤ ꯏꯇꯧ ꯇꯧꯅꯔꯝꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯑꯗꯨꯕꯨ 2024ꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯍꯧ ꯇꯧꯃꯤꯟꯅꯗꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯣꯅꯤꯇꯥꯏꯖ ꯇꯧꯗꯅ ꯄꯩꯁा ꯇꯥꯟꯕ ꯌꯥꯅꯈ꯭ꯔꯦ ꯑꯗꯣ 2025ꯇ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯐꯖꯍꯟꯒꯗꯕꯅꯤ ꯑꯦꯀꯥꯎꯟ ꯀꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯀꯗꯕꯅꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯣꯅꯤꯇꯥꯏꯖ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯂꯣꯏ ꯄꯩꯁꯥ ꯇꯥꯟꯃꯤꯟꯅꯒꯗꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯁꯤ ꯅꯣꯛꯅꯕꯒꯤ ꯃꯍꯨꯠꯇ ꯁꯞꯄꯣꯔꯠ ꯇꯧꯁꯤ ꯁꯣꯏꯔꯗꯤ ꯑꯗꯨ ꯁꯣꯏꯕꯤ ꯑꯗꯥ ꯁꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯝꯃꯨꯀꯣ ꯅꯠꯇꯕꯤꯗ ꯍꯦꯛꯇ ꯑꯃꯗ ꯅꯣꯛꯅꯗꯅ ꯑꯗꯨꯗ ꯅꯣꯛꯅꯗꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯤꯗꯗꯅ ꯆꯤꯡꯗꯅꯔꯤꯉꯩ ꯂꯩꯔꯤꯉꯩꯗ ꯃꯌꯥꯡ ꯃꯆꯥ ꯀꯌꯥꯅ ꯏꯁꯩ ꯁꯛꯄ꯭ꯔꯥ ꯃꯟ ꯑꯣꯟꯕ꯭ꯔꯥ ꯁꯤꯒꯨꯝꯕ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯌꯟ ꯐꯣꯂꯣꯋꯔꯁ ꯈꯔ ꯑꯗꯨꯗ ꯌꯧꯈꯤꯗꯅ ꯄꯩꯁꯥ ꯊꯥꯗ ꯂꯨꯄꯥ 3-5 ꯇꯥꯟꯗꯅ
ꯊꯥꯗ ꯂꯨꯄꯥ ꯂꯥꯛ 5-6 ꯏꯔꯥꯏ ꯂꯥꯏꯅ ꯂꯣꯏ ꯇꯥꯟꯅꯔ ꯂꯩꯔꯦꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨꯗꯒꯤ ꯑꯁꯤꯒꯨꯝꯕ ꯁꯞꯄꯣꯔꯠ ꯈꯔ ꯄꯣꯔꯛꯑꯒꯀꯣ ꯑꯐꯕꯔꯣꯝꯗ ꯍꯥꯏꯕꯅꯤꯀꯣ ꯐꯠꯇꯕꯗꯤ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯔꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯐꯦꯁꯕꯨꯛꯇ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯕꯩ ꯊꯣꯛꯆꯔꯛꯏꯁꯦ ꯁꯤ ꯑꯩꯈꯣꯏ ꯑꯔꯥꯟꯕ ꯇꯧꯕ ꯅꯠꯇꯦꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯀꯥꯟꯅꯕ ꯑꯃ ꯂꯧꯕ ꯊꯣꯛꯂꯛꯄꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯞꯄꯣꯔꯠ ꯇꯧꯅꯕꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯗꯅ ꯑꯄꯨꯟꯕ ꯑꯃ ꯑꯣꯏꯔ ꯑꯈꯪ ꯈꯪꯅ ꯇꯥꯟꯅꯔꯤꯅꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯅꯠꯇ꯭ꯔ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯃꯩꯇꯩ ꯀꯪꯂꯩꯄꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯀꯥꯟꯅꯕ ꯃꯌꯥꯝ ꯁꯦꯝꯃꯛꯀꯅꯤꯀꯣ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯅ ꯇꯦꯟꯁꯟ ꯂꯩꯕꯤꯔꯨꯅꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯑꯗꯣꯝ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯟ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯇꯨꯜ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯟꯚꯥꯏꯇꯦꯁꯟ ꯑꯃ ꯂꯥꯛꯑꯕ ꯑꯗꯨ ꯑꯣꯏꯗꯤ ꯌꯥꯏ ꯅꯠꯇꯕꯤꯗ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯕꯤꯌꯨ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟꯗ ꯁꯨꯃꯥꯏꯅ ꯑꯗꯨꯗ ꯁꯨꯃꯥꯏꯅ ꯁꯦꯠꯑꯞ ꯂꯩꯕ ꯑꯗꯨ ꯂꯩꯕ ꯂꯣꯛ ꯂꯩꯕ ꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕ ꯌꯥꯔꯣꯏ ꯑꯁꯤ ꯂꯩꯔꯕ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯕꯤꯌꯣꯕ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯉꯥꯏꯕꯤꯌꯣꯕ ꯑꯩ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦꯀꯣ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯇꯤꯝꯅ ꯑꯗꯣꯝꯗ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯊꯥꯔꯛꯄ ꯉꯥꯏꯕꯤꯌꯣꯕ ꯏꯟꯚꯥꯏꯇꯦꯁꯟ ꯊꯥꯔꯛꯑꯗꯤ ꯀꯩꯗꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯝꯁꯦ ꯂꯣꯏꯗꯣꯔꯦꯀꯣ ꯑꯗꯨꯅ ꯏꯟꯚꯥꯏꯇꯦꯁꯟꯗꯣ ꯂꯥꯛꯑꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕ ꯌꯥꯗꯣꯏꯅꯤ ꯑꯗꯨꯗ ꯌꯥꯝ ꯇꯦꯟꯁꯟ ꯈꯟꯕꯤꯔꯨꯅꯨ ꯑꯩꯈꯣꯏꯒꯤ 2025ꯗ ꯃꯣꯏꯅ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯊꯝꯃꯅꯤꯀꯣ ꯑꯗꯨ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯕ ꯑꯗꯥ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯕ ꯑꯗꯨꯒ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕ ꯌꯥꯔꯅꯤ ꯍꯥꯏꯅ ꯑꯗꯨ ꯃꯇꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝ ナꯟꯅ ꯇꯧꯁꯦꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯗ ꯀꯣꯛ ꯌꯥꯝ ꯊꯥꯗꯗꯕꯤ ꯑꯩꯈꯣꯏꯒꯤ ꯑꯞꯂꯣꯗ ꯇꯧꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕꯗ ꯌꯥꯝꯅ ꯀꯣꯛ ꯊꯥꯗꯔꯒꯀꯣ ꯑꯁꯤꯒꯨꯝꯕ ꯇꯨꯜ ꯃꯌꯥꯝꯁꯦ ꯐꯪꯅꯕ ꯍꯣꯠꯅꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯩꯁꯥ ꯇꯥꯟꯁꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯀꯅꯥꯝ ꯇꯦꯟꯁꯟ ꯂꯩꯕꯤꯔꯨꯅꯨ ꯄꯩꯁꯥ ꯇꯥꯟꯕ ꯂꯣꯏ ꯌꯥꯅꯤ 2025ꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏꯅ ꯄꯩꯁꯥ ꯇꯥꯟꯒꯗꯕꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯨ ꯚꯤꯗꯤꯑꯣ ꯊꯥꯒꯠꯁꯤ ꯐꯖꯅ ꯔꯤꯜꯁ ꯊꯥꯒꯠꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯡꯁꯤꯅꯅ ꯆꯠꯃꯤꯟꯅꯁꯤ ꯐꯦꯁꯕꯨꯛ ꯈꯛꯀꯤ ꯋꯥꯔꯤ ꯅꯠꯇꯕꯀꯣ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯨꯡꯁꯤꯅꯅ ꯆꯠꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯀꯥꯟꯅꯕ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯃꯤꯟꯅꯁꯤ ꯂꯧꯃꯤꯟꯅꯁꯤ ꯐꯪꯃꯤꯟꯅꯁꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯔꯤ ꯁꯦꯝꯃꯤꯟꯅꯔꯛꯁꯤꯀꯣ ꯑꯗꯨꯅ 2025ꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯟꯇꯦꯟ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯉꯥꯛꯇ ꯂꯩ ꯑꯗꯨ ꯑꯁꯤ ꯂꯣꯏ ꯇꯦꯟꯁꯟ ꯊꯥꯗꯣꯛꯄꯤꯔꯣ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯐꯅꯕ ꯇꯧꯔꯛꯀꯅꯤꯀꯣ ꯃꯌꯥꯝ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯇꯥꯡ ꯆꯥꯅ ꯂꯣꯏꯅ ꯁꯦꯝꯃꯛꯀꯅꯤ ꯍꯧꯖꯤꯛꯅ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝ ꯂꯩꯔꯦ ꯑꯗꯥꯒꯤ ꯁꯤꯁꯇꯦꯝ ꯂꯩꯔꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣꯝꯒꯤ ꯂꯣꯛ ꯍꯥꯡꯗ꯭ꯔꯕ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯂꯣꯛ ꯂꯩꯔꯕ ꯀꯌꯥꯝ ꯇꯦꯟꯁꯟ ꯂꯧꯕꯤꯔꯨꯅꯨ ꯑꯩꯅ ꯍꯥꯏꯕꯗꯣ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕꯗ ꯑꯣꯏꯅ ꯀꯩꯅꯣ ꯐꯣꯀꯁ ꯇꯧꯀꯣ ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯂꯣꯛ ꯍꯥꯡꯉꯤ ꯍꯥꯡꯗꯦ ꯍꯥꯏꯅꯁꯨ ꯍꯥꯏꯕꯤꯔꯛꯀꯅꯨꯕ ꯑꯗꯣꯝ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧ ꯔꯤꯜꯁ ꯊꯥꯒꯠꯂꯨ ꯐꯣꯂꯣꯋꯔꯁ ꯌꯥꯝꯍꯟꯕꯤꯌꯨ ꯄꯔꯐꯣꯔꯃꯦꯟꯁ ꯐꯖꯅ ꯑꯗꯨꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕꯤꯌꯣꯕ ꯅꯠꯇꯕꯤ ꯕ꯭ꯔꯣ ꯑꯁꯤ ꯂꯣꯛ ꯍꯥꯡꯉꯤ ꯍꯥꯡꯗꯦ ꯑꯗꯨꯒꯨꯝꯕ ꯇꯧꯒꯨꯝꯁꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯣꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯔꯐꯣꯔꯃꯦꯟꯁ ꯐꯖꯍꯜꯂꯁꯤ ꯐꯣꯂꯣꯋꯔꯁ ꯌꯥꯝꯍꯜꯂꯁꯤ ꯁ꯭ꯄꯣꯟꯁꯔꯁꯤꯞꯀꯤ ꯈꯨꯗꯣꯡꯆꯥꯕ ꯑꯩꯅ ꯃꯌꯥꯝ ꯄꯤꯔꯛꯀꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯉꯥꯏꯔꯦ ꯑꯗꯨꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕꯤꯌꯨ ꯑꯗꯥꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯑꯗꯨꯝ ꯃꯌꯥꯝ ꯇꯧꯅꯕꯅꯤꯀꯣ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕꯁꯨ ꯀꯌꯥ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯅ ꯄꯔꯐꯣꯔꯃꯦꯟꯁ ꯐꯖꯅꯕ ꯍꯣꯠꯅꯁꯤ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯃꯊꯟꯇ ꯂꯣꯏꯅ ꯂꯥꯛꯆꯒꯅꯤ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯑꯩꯈꯣꯏ ꯆꯦꯟꯒꯨꯝꯁꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯥꯡ ꯆꯥꯅ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯑꯩꯅ ꯀꯥꯟꯅꯒꯗꯕ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯅꯤꯀꯣ ꯑꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯅ ꯄꯔꯐꯣꯔꯃꯦꯟꯁ ꯐꯖꯅꯕ ꯍꯣꯠꯅꯕꯤꯔꯣ ꯐꯣꯂꯣꯋꯔꯁ ꯌꯥꯝꯅꯕ ꯍꯣꯠꯅꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄ ꯀꯥꯟꯅꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣই ꯄꯨꯟꯅ ꯂꯧꯃꯤꯟꯅꯔꯁꯤꯀꯣ ꯊꯥꯒꯠꯆꯔꯤ ꯃꯩꯇꯩ ꯀꯪꯂꯩꯄꯥꯛꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯀꯌꯥ ꯁꯦꯝꯖꯗꯨꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯂꯥꯛꯆꯔꯛꯀꯦ